ꯈꯔ ꯆꯥꯎꯔ ꯅꯨꯡꯉꯥꯏꯔꯤ ꯑꯉꯥꯡꯁꯤꯡꯁꯦ bunga ꯁꯦꯝꯗꯣꯔꯦ ꯄꯟꯇꯣꯟ ꯚꯥꯃꯣꯟ ꯏꯁꯤꯡ ꯊꯨꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯩꯕ ꯀꯥꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯣ ꯍꯣꯔꯦꯟ ꯉꯥ ꯆꯣꯡꯒꯠꯂꯛꯇ꯭ꯔꯣ ꯑꯩ ꯆꯦꯟꯊꯔꯛꯏꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯄꯥꯊꯅ ꯑꯩꯈꯣꯏ ꯃꯅꯤꯡ ꯈꯔ ꯆꯪꯕ ꯍꯧꯔꯦꯕꯀꯣ ꯑꯗꯨ ꯌꯦꯡꯒꯦꯅ ꯊꯣꯛꯂꯛꯏꯅꯤ ꯑꯗꯨ ꯍꯤꯡꯒꯣꯜꯒ ꯂꯣꯏ ꯆꯪꯈ꯭ꯔꯦ ꯈꯔ ꯆꯪꯉꯛꯑꯦ ꯁ꯭ꯋꯥꯏ ꯌꯧꯔꯦ ꯏꯁꯤꯡꯁꯦ ꯑꯗꯣ ꯁꯦ ꯑꯦꯟꯗꯤ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯑꯦꯟꯗꯤꯒꯤ ꯃꯈꯥꯁꯤꯁꯨ ꯀꯩꯅꯣ ꯉꯥꯛꯇ ꯊꯨꯝꯃꯦꯕ ꯅꯣꯡꯒꯤ ꯏꯁꯤꯡꯅ ꯏꯁꯤꯡ ꯉꯥꯛꯇ ꯂꯣꯏꯈ꯭ꯔꯦꯕ ꯑꯗꯨ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯉꯨ ꯍꯤꯡꯒꯣꯜꯒꯁꯦ ꯂꯣꯏ ꯆꯪꯕ ꯍꯧꯔꯦꯕ ꯈꯔ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯅꯦꯕ ꯁꯤꯗ ꯆꯪꯉꯤꯁꯤꯅ ꯑꯁꯣꯝꯗꯩ ꯄꯥꯊꯔꯒ ꯁꯣꯝꯗꯩ ꯆꯪꯉ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯁꯨꯃꯥꯡꯃꯨꯛ ꯊꯨꯝꯒꯠꯂꯛꯑꯅꯤ ꯆꯪꯉꯅꯦꯕ ꯁꯤ ꯆꯪꯕ ꯍꯧꯔꯕꯅꯤꯅ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯣꯝꯗꯗꯤ ꯊꯨꯝꯕ ꯍꯧꯈ꯭ꯔꯦꯕ ꯈꯔ ꯇꯧꯅ ꯁꯣꯝꯒꯤ ꯌꯨꯝ ꯁꯣꯝꯁꯤꯒꯤ ꯁꯣꯝꯗꯩ ꯆꯪꯉꯛꯏꯅꯦꯕ ꯆꯪꯉ ꯁꯤꯒ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯝꯕꯦꯟꯁꯦ ꯊꯨꯝꯃꯅꯤ ꯑꯗꯩ ꯑꯗꯨꯝ ꯊꯨꯝꯃ ꯀꯥꯈꯠꯂꯛꯑꯅꯦꯕꯀꯣ ꯁꯤꯗ ꯊꯨꯝꯃꯦ ꯏꯟꯗꯤ ꯃꯈꯥꯗ ꯏꯁꯤꯡ ꯉꯛꯇꯗꯤ ꯂꯣꯏꯔꯦꯕ ꯁꯤ ꯊꯨꯝꯕ ꯍꯧꯔꯦ ꯇꯨꯔꯦꯟꯗꯩ ꯆꯪꯉꯛꯄ ꯏꯁꯤꯡꯅꯤ ꯆꯪꯉꯛꯑꯦ ꯁ꯭ꯋꯥꯏ ꯌꯧꯔꯛꯑꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯏꯁꯤꯡ ꯁꯤꯗꯩ ꯆꯪꯉꯛꯏꯅꯦꯕꯀꯣ ꯁꯤꯗꯩ ꯆꯪꯉ ꯂꯥꯛꯑꯒꯅꯦ ꯁꯣꯝꯗ ꯆꯠꯂꯒꯅꯦ ꯊꯨꯝꯃꯛꯇꯣꯏꯅꯦꯕ ꯃꯅꯤꯡꯗꯩ ꯍꯥꯟꯅ ꯊꯨꯝꯃꯛꯇꯣꯏꯅꯦꯕ ꯏꯁꯤꯡꯁꯦ ꯐꯖꯅ ꯆꯦꯜꯂꯤꯅꯦ ꯌꯦꯡꯉꯨ ꯁꯤꯒꯩ ꯆꯦꯟꯊꯔ ꯆꯠꯂꯤꯅꯦꯕ ꯏꯁꯤꯡꯁꯦ ꯁꯤꯒꯩ ꯆꯦꯜꯂꯒ ꯁꯣꯝꯗ ꯐꯥꯎꯏꯅꯦꯕ ꯏꯁꯤꯡꯅ ꯄꯨꯡꯂꯪꯅꯤ ꯃꯌꯥꯝ ꯑꯣ ꯁꯣꯝꯗ ꯑꯃꯁꯨ ꯆꯦꯜꯂꯤꯅꯦ ꯁꯣꯝꯗꯁꯨ ꯆꯦꯜꯂꯤꯅꯦ ꯃꯥꯁꯤꯒꯁꯨ ꯂꯨꯞꯈ꯭ꯔꯦ ꯅꯥꯎꯇꯣꯝꯕꯤ ꯌꯨꯝ ꯂꯨꯞꯄꯝꯃꯅꯤ ꯉꯥ ꯐꯥꯕꯒꯁꯨ ꯆꯪꯉꯤꯌꯦ ꯌꯨꯝ ꯑꯋꯥꯡꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯏꯁꯤꯡꯁꯦ ꯁꯤ ꯁꯥꯏꯗꯠꯇꯒꯤ ꯄꯣꯛꯈꯥꯏꯔꯒ ꯁꯨꯕꯤꯅꯥꯏ ꯒꯥꯠꯇꯩꯔ ꯆꯦꯟꯊꯔꯛꯏꯁꯦ ꯁꯤꯒꯩ ꯄꯣꯛꯈꯥꯏꯔꯒ ꯆꯦꯜꯂꯛꯏꯅꯦꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯥꯛꯏꯅꯦꯕ ꯀꯌꯥꯝ ꯐꯖꯅ ꯀꯥꯏꯔꯤꯅꯣ ꯌꯦꯡꯉꯨ ꯇꯨꯔꯦꯟꯗꯩ ꯄꯥꯊꯔꯒ ꯃꯣꯏ ꯁꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯥꯛꯏꯅꯦꯕ ꯑꯗꯨꯝ ꯇꯧꯅ ꯃꯤ ꯄꯨꯝꯅꯃꯛꯅ ꯄꯣꯠ ꯆꯩ ꯍꯣꯟꯗꯣꯛꯅꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯏꯁꯤꯡ ꯃꯈꯣꯟꯁꯦ ꯌꯦꯡꯉꯨ ꯌꯥꯝ ꯀꯤꯖꯗ꯭ꯔꯥ ꯃꯦꯟꯗꯤ ꯁꯤꯒ ꯂꯩꯔꯦꯕ ꯑꯗꯨꯝ ꯆꯤꯡꯅꯔꯤ ꯁꯤ ꯂꯝꯕꯦꯟꯁꯦ ꯀꯥꯏꯈ꯭ꯔꯦ ꯀꯤꯖꯩꯌꯦ ꯆꯦ ꯁꯅꯥꯍꯣꯏ ꯘꯥꯠꯇꯨꯅꯦꯕ ꯁꯦ ꯑꯩ ꯆꯦꯟꯊꯔꯛꯏꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯣꯏ ꯇꯨ ꯆꯦ ꯁꯅꯥꯍꯣꯏ ꯌꯨꯝꯁꯤꯗ ꯂꯩꯔꯦ ꯇꯨ ꯑꯗꯨꯒ ꯃꯣꯏꯁꯤꯒꯩ ꯆꯦꯟꯊꯔꯤꯃꯦꯕ ꯌꯥꯝ
siga di lore loi luk khre mà ising chào tôi đây mèo chorus phần là pusan đó cái này ya mà anh sat pada si je thumau da bane bukwa aina halak pada si loi ising thum le rame Hoi 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 bantuan Yam yeng là du sumang ising thum zale bukwa ko sumang ising thum me ising ngak ta loi ga sanda ju ising ngak ta mu ju ising thum me mu jum chang gi dore bantuan noi gi sum ga ising na loi ga cái đó này bộ utik batik cái mẹ tàu rồi vậy. अच्छा 마팅도 가다 왜 보자리 마팅 넣어 Bhamon ising thum gare hoji. Kaya ba kadu na hoji kido. Nang du thadu pe do. Komanda phải phải đẹp đâu là phần mềm rồi thadu pe do. Không quay trả rồi. Bắt đầu gây sinh tụng là cái này Phẩm đây là phai nu ngày này nè. tăng là bóng này là cái gì. Nè Bhamon gi ising thum gare hoji. Là sao ra nu ngày đi ngang chừng xe. Mẹ mỗi chuyện nó sẽ ising thum mau đồ đồ gì mỗi imung ising lối chăng gare ba. Mone nu ngày đi siga. Mone nga chong galak tra. Tôi mình mui sinh trắng cái này mui sang coi được bút phô cái này nè sang coi được lối thằng đồ này Quan này thì chúng ta lo với sinh chắc tôi sẽ làm lối sinh Aduh itu yang cái kena tao cái dia ting mà cái thằng thôi mà bunga xem tôi đã